अहानबदा मरोइबा पाव जुरेबाम बेग्राक जाकुद राधोर कैथेलदा लैबा मैतैगी युम अमा ngasi अहिंग मै थारमले आधार कार्ड अपडेट तौनबा सरकारना खंगहलकले अमदे सिक्योरिटी फोर्स ना कांगपोकपी की तोंगान तोंगान मफमदगे खुलाई क्या फगत पंगमक्रे खुरुमजरे ममी टीवी ने संदोकचबा पाव मियेंग ताबिरिबसिंगबु पिंकु लेमना तारामना उक्चरे पाव संदोकना पिजरे जोरेबाम डिस्ट्रिक्ट असिगे बोरो बेक्रा सब डिविजन असिदा लैरिबा जाकुराधोर कैथेलदा लै हाना बोरो बेक्रा पुलिस स्टेशन दा ओसी ओरंबा थबक्तगी पोथारबा सिनाम बिपिन सिंह की का अहुम लैबा युम अमा मी लैतबगी तंजा लौदुना कोकीनी चिंगनबसिंगना तुमना मै थारमले थौदोक असी ngasi अयुक नोंगालमदाई पुंग 3 मिनिट 30 रोम ताबा अदुवाइदा युम अदु मै थारमबनी हाइरे युम मै चाकले हेक ताबगा मनाक नकपदा लैबा खुंजा सिंगना मै कननबा होनकी हाइरे अदुबो मै हाना चाकतुना लैरंबना युम सिंग लोइना चाखरे हाइरे निंगसिंगबा याबदी बोरो बेक्रा सब डिविजन असिदा CRPF AR ना चिंगबा पर्सनल सिंग कया थमदुना लैरिबने खरानी लेपरोबा मतुंगदा अमुक नौना युम मै थाबा हरुलिबा असिना मफम असिदा लैरिबा मैतै युम सिंग सिक्योरिटी पर्सनल सिंगना मियेंग संगहनिबगी अपांबा लैरे आधार कार्ड अपडेट तौनबा सरकार ने खंगहलकले सही तरादगी हेना पायरकलबा अमदि अपडेट तौखिद्रबा आधार कार्ड सिंग लाकलिबा सेप्टेम्बर के तांग 13 फाउबगी मनुंगदा अपडेट तौनबा सरकार ने खंगहलकले हाइरिबा सेप्टेम्बर की तांग 13 फाउबगी मनुंगदा तहोदबा सिंगना लुपा 50 की फाइन थीरगा अपडेट तौबा यागनी हाइरे नौना तौगदौरिबा अपडेट असिदा आइडेंटिटी अमदि एड्रेस प्रूफ ओइबा याबा डॉक्यूमेंट सिंग अमुक हन्ना वैलिडेट तौगदबनी हाइरे ऑनलाइन आधार अपडेट तौगदबसिंगना गवर्नमेंट की ऑफिशियल वेबसाइट myAadhar.udai.government.in दा चंगलगा अपडेट प्रोसेस तौबगी खुदोंचाबा पीरी सिक्योरिटी फोर्स ना चिंग अमसुंग तमदा थीबा हुमगी थबक चथबदा तोंगान तोंगान मफम सिंगदगी यामलाबा खुशु कलाई क्या फगत पंगमख्रे हाइरे सिक्योरिटी फोर्स ना कांगकोकपगी तोंगान तोंगान मफमदगी खुलाई क्या फगत पंगमख्रे मार्क हेलदगी फगतलबा खुलाई सिंग अदुदे मैगजीनगा लोइनाना AK-47 राइफल अमा मैगजीनगा लोइनाना SK-33 राइफल अमा ट्रिपल बैरल राइफल अमा 22 राइफल अमा बॉल एक्शन राइफल अमा 12-inch single bore barrel rifle ama ICE-36 hand grenade ama Motorola radio set ama kapayariba marutara fire case humfutara gamanga insas rifle magazine akaiba ama thangjau ama bulletproof jacket ahum amuba machugi fi ani blanket mari jungle shoe ama backpack bag ani black pen ngakpigani black rain cap ama amadi combat boot amani haire अमरोमदा हराउथेलदगी पोखाइद्रिबा अनि मोटार SE बॉम्ब अनि फगतपा ngamle हाइरे थौबाल तुरेलदा ताउथरखिबा इम्तिहास मिहात की लंगला लंगजिन पुथोकरक्तबदे अकनबा खोंगदंग चंगसिलकदौरी था असिगी अनिदा थौबाल तुरेलदा असिबा हक्सांग ओइना ताउथरखिबा अदु ngarang इम्फाल ईस्ट डिस्ट्रिक्ट की अंड्रो PS की मनुंग चनबा यारिपोक तुलिहल वाटर सप्लाई मनाक्तगी मिराई मयुम इम्तिहास खान चाही कुन अपोकपा MM नजीर खान निहाइना हाइबा हक्सांग अदुदा यावरंबा फोटोदगी खंगबा ngamle मिसी असिगी मतंगदा तुलिहल इडिमेंट ऑर्गेनाइजेशन
TIYDO na sinduna miyamgi oiba mifam ama ngasi organization asigi office ta pangthoktuna mihat asigi achumba langla langjin pung nifuganipan gi manungda mari leinaba singda puthoktrabadi akanba khongjang changsilagani haina warep laukre mifam aduda misi asiga mari leina semkiba JSC gi ko convener Mirai Mayum Muhammad Rafi na phongdokibada miyoiba amabu asuki matik masak phawba khanghandabagi maongda mihati na hatokpiba ase akanba maongda kandem tawi asiba haksang adugi masada yauramba imung manungi photo dagi haksang adu imtihasni haiba khanglakpani mamang thagi kunda luhongba ama yauromlaga thabak suba chatkibadagi ngasi phawba thiba khangdana lairakibani asigumba thaudau asi iramdam asida amuk hanna thoktanaba mihat asigi achumbal asengba langla langjit ngasi lengakna athubada puthokpiduna jenabasing adu aini oiba matik chaba chairak pigadabani haike ngasi mifam aduda tongan tongan bu warep kya sulauke warep sing adugi manungda andro kendragi MLA TS Syam Kumar gi kuthangda lamdam asigi CM da mihat asiga mari leinana memorandum pisin ba haiba warep su yauki hairi ngasigi mifam aduda imtiyaz ki mihat yaningde mihat asigi langla langjil putho o haiba kholau kya sulauke Turienda asiba hakchang ama tautaraktuna yarpok andro PS na lokot kiba mioi ado hariba gogi turial aidel leiba imtiyaz Khan mapa agi maming na Nazir Khan hariba asigi machanupa ni haiba asi mahaki asiba hakchang da yauramba family gi photo singi dagi mahakni haibasi khangba ngamlakhibani pungni phunipan asigi manungda misi asiga mari lainariba miyoi sing puthokpiba tadragadi Manipur lairiba civil organization amasung ikoigi mera paibi sing loinana 48 hours asida langla langjin puthok pidragadi thangnaba mikupta akanba miyamgi oiba khongjang ama changsingani haidana aikoi mot amatto oina lepnar imtiyaz ki mihat kaninge imtiyaz ki mihat kaninge imtiyaz ki achumma langala din utopia imtiyaz ki achumma langala din utopia Mijam miyam da drone season aduna bom thadahliba asisu India government ki ayaba lauragara haina Manipur gi MP Angomcha Bimol akoijamna phongdokre PTI na loba interview amada Inner Manipur Parliamentary Constituency gi MP Dr. Angomcha Bimol akoijamna haikibada Manipur da thokliba thaudok asigi responsibility ase India government na pugadabani Central government na Manipur da chathariba thaung asidi Mahabharat ta kaptuna laiba dorpati da aka ikaiba piduna noksinba aduga chap manai Manipur da irang thoklabasu Prime Minister ne state asida chatpagi mathau tade hairiba asinade Manipur gi miyam asisu karisu nate haina khanbani masidi tasengna Manipur gi miyam bu ikaiba pibani laibak asigi citizen amada laibak asigi asengba citizen la haina sanging tawbani Manipur gi wariba miyam asisu India gi citizen ngaktani atopa laibak tagi lakpa nate kari maram gi Prime Minister na Manipur da chatloi doribano haina Dr. Bimol na khanghalaki unified headquarters, this incident of drone bombing. There is another group called Unified Headquarters, which is commonly referred to as Unified Command, to coordinate the security agencies. We don't know who's working. One cabinet minister, his BJP MLA saying we want separate administration, and they're spearheading. We can't live together. This is what they are preaching. And then on the other end, the CM says that we will not give separation. So who's fighting? The government itself is fractured. And Modi should have called them and said, resolve this first at your level. Once the government is unified and they can control this violence, they can't. It's a complete failure. And then in the process, we have lost lives. Chatkiba April gi tang tarahumdoi ayuki pung tarukka makhairom taba matam da Imphal West ki manung chana laiba Naurem thong Imphal gi mafam amada None Longmai Bazar dagi KP namana None chatnaba tholakpada amuba machugi bolero amadi angangba machugi Alto car da khutlai paiba miyoi tara romna KP namana thorokpa
Angoba machugi Toyota Fortuner adu maning mamang thatuna gun point gari adu chingthoraktuna Fortuner gi gari pukhiba aduga mahakpu lawuk lamhangda thambirambaga khakta natana gari da yawba sel oina lupa lakh taraga humdoi lawkhiba amadi mobile phone listing humfudaraga mapan rongi mamal oigadaba OnePlus 10 Pro amaga yauna munbikibani haina ngasi paumi singa unabada KP namana fongdokre KP nama asi none da leiba ABCI company gi raw material supplier oina thabak tawbuni haire thawdok asigi matangda none police department da che thakhrabani mari lainaba singda khanghan khrabani adubu ngasi tha mari helaklaba fawbuda tuminna laiba asi akanba moongda yaningde haina Rongmai Naga Student Organization Manipuri President Daijoi Gangmaina press conference ta fongdokre awaba taraba jati ani maitai amani kuki awabada charu yajari adumakpu Rongmai ichit naw singna laikai khulakta natraga highway da chatpa matamda apanba piba asi tawbidanabasu haijakhrabani National Highway da maitai gi gari mayam Manipur Praja miyam gi chana thaknanaba honjinduna chatli adubu National Highway nakanda khundariba Rongmai jati aikhoina khudong thiba nangba matam kayada mateng pangduna lai makhatana haikibada chatliba September tha asigi manungda ngasidagi numit 15 gi manungda hairiba gari Fortuner amadi lupa lakh taraga humdoi mobile phone none da thilaktrabadi Maduda tholakpa daita mayam adu aikhoina lawre haina Rongmai Naga Student Organization Manipur gi President Daijau Gangmai amadi KP namana fongdorke wafam asi ngasi Rongmai Naga Student Organization Manipur President Daijau Gangmai Rongmai Naga Youth Organization Manipur Richard Kamai amadi victim gi imung manunga paumisinga unaba amada fongdokibani yamna nungaitaba thodok ama leiri madudi date 13 April 2024 madu numit da Norem Thong Road Imphal da ekoi Rongmai macha magi koi uja KP naman ma noni de gini Longmai de gini magi Fortuner white da songi 13 lakhs in case masi se moina who claim themselves to be Arambai Tengol ni natte haba koi khanja de bu who claim themselves to be Arambai Tengol makoina nampuda gan puenda when a garido huralaga with along with 13 lakhs low kibak thodok lay masigi she koi Imphal West police aduga nune police ta koi case ko research to bikre gari mapuna adubu ngasi phau se madugi result se lakh trip hangre Fortuner duga 13 lakhs in case madudo 15 days manungda koi gan puena low kibam mayamuna Muneda Longmaida ilaop aduna tagadi songi leriba public mayam victims di imung nataga makoina enjadaba thabak kaima tothukma tamda ekoi mapu nata ko Rongmai people's na responsibility madu lawroi songi Arambai ni haina claim toriba nataga ekoi gi government na madugi responsibility data do pubi do bani haibagi wafam se thamningi Kuki militant singna drone bombing tawduna akan mamongda landa chathaduna yelhomi maitai sing muthatnaba tawrokliba kautruki thodokta mesimina thohankiba yaningde haiduna ngarang numidang kumbida masing yamlaba ima singna kholau kaya lauduna maya khongcha chatkre Unified Peace Coordinating Committee UPCC kumbina sinduna kumbi amadi thangnabadagi leiriba khungang singdagi lakpa miyamna saruk yaduna chatkiba maira khongchat aduda matik chadraba mathau masak khangraba Unified Command gi chairman famdagi lokthoku state asigi lamit tumit khangba CM da fam asi sinagadabani koki singi su lokthoku India lengakna state asida tawriba michang mikhai gi thawong sing yaningde khun ngakpa phaba amadi makhoidagi khutlai lokhatpa yaroi Manipur thugainaba tawrakliba mitopka wari sanaba yaroi yelhongmi muthatnaba mitopna drone bombing tawduna mapu sanaba thawong sing leingakna sapchana paukhum pigadabani Manipur gi apunbagi ngamkhai kaiba yaroi aikhoi santi pami haibna singba kholau kaya su lauki UPCC kumbi women wing gi vice president W Sardana fongdorakpada koki militant singna maitai muthatnaba lalong kaya chatharatuna drone phawba sizinaduna Taruk la fauba Chief Minister na sum yengduna laikhigadra kuki singna laibak sigi CM da
tahidaba wahi kaya haiduna yamna thina nganglakhiba asi state asigi miyam amadi UPCC kumbina khangba ngamde condemn tawi haiki Shatu ado yaning da bagi mayari li asisa sabani akhoi pen da ba kholaudi drone bombing da akhoi di kuki terrorist na akhoi maitai purku muthat na ba honara ko gi thong yaning de hai bagi condemn tawi dia lenga na akhoi maitai purk si muthat ke hai na khanbiri bra matung da amu hana tho an bigenu aduga akhoi gi Manipur gi sem akhoi gi Pabung Birena handaki thoiba thodo ase nasagi naraiba naramdamna jati kairaba maitai haiba jati se muk toraba matam asida sum yengduna laibigadra kuki terrorist singa akhoi gi sem bu yam thina ngang ma saibagi thawong ase su akhoi gi maitai nupi amoina akhoi gi kumbigi apunba UPCC gi maikai dagi condemn tawi Kuki narco terrorist singna kautrukta nupi ama hatkiba drone bombing tawduna micham praja singda attack tawba yum mai thabana chingba tamthiraba thabak kaya chatharakliba asibu yaningdaba phongdoktuna ngarang khurai mai kai gi oiba maira gi rally ama chatuna drone bombing yauna masida senaba singi mathakta matik chaba action lokhatnaba taksinkre khurai gi tongan mafam dagi lakpa maira paibi nupi singna khurai lamnong bazar da punki mafam aduda pullaba matung kuki narco terrorist singna micham hatpa amadi drone bombing tawriba kaya bu yaningdaba phongdoktuna pendaba kholau kaya lauke pendaba kholau kaya lauru matung masing yamlaba maira paibi nupi sing aduna rally amasu satke lamlong bazar dagi hauraga khurai telipate Janims road ayangpali road romda laklaba matung lamlong bazar da amuk halagraga rally adu loisinke rally aduda saruk yakiba maira paibi nupi amana phongdokibada kautrukta hokhiba nomaijing numita kuki narco terrorist singna mau ama tamthina hatkiba aduga mahaki macha nupi buna sohankhiba thodok adu akanba maongda condemn tawre thodok adu thokraba matung laibak amaga lan tawnabada sizinnagadaba drone bombing amuk tawraktuna miyoi kaya aso open yawkiba asigumba nungaitaba thodok ase kaya yamna thohalakhigadawribage haibagi pendabagi kholawga loinana rally asi chasabani singya tamyada drone bombing tawduna landaraklaba fawbada India government na wa amata haidana tumina laithokpa ase praja ama oina yaningde state government na center da taksinduna drone bombing da sing mathakta akanba thabak laukhatnaba taksingadabani haina laingakta section wa thamki drone bombing hai basidi lebak amaga country amaga gi marakta akhoi war tawnaba lan akanba lan tinaba matam ta thadak daba ko ni kaisu nakba Manipur gi akhoi chingya tamya da ching kuki na akhoi mogi separate administration pambagi da makta drone bombing si narakanda akhoi mani akhoi laidi ba chingya tamya da attack torok pase yam laibak chiningai ni masigong laba attack torok pase akhoi sarkar da tumina laiba se akhoi prasamo ni yazani de loina na sigum ba se akhoi state government na center da takshan mirakanda akhoi drone bombing da January basing atuba matam da dandi pigada mi sana pigada bani aduga burkin dar ko terrorist indu Manipur gi maru phana muthaka da bani aduga sigum ma misi mana makhata na thok na bagi dam ta koi sakana atetpa khongphang da lepi yu haidana koi ngasi maira pai bi sing da ama to ina kholawa se koi lauk jabani pika phata modi government gi miye modi government gi miye pika phata modi government gi miye India lengakna Manipur bu thugaina ba khabai khara sana otpiraganu haina langsai thauna gi maikai dagi phongdorakli ngasi Manipur gi chingkhong singya gi maitai taba khul singda kuki refugee singna satharakpa lan tha tara sujillakle lanjena duna lairiba miyoi sing masagi mayumda hanjil hanba yana naba ngak senbagi mahutta buffer zone chemgatuna nakpak tanabagi fibamda thambiri More dagi chelakpa maitai sing palen lansin bangamdri Churachandpur da khundaramba maitai singi yum inkhol nasidi ut onkre masida santi purak lagani haina lauduna lairiba Manipur lengak asisu India lengakna Manipur bu machet tanaba siliba thong asida pangthaduna themaga thamkhrabara haibase chingnadaba ngamde Kuki refugee singi oiba demand tawbada kanna mangjil thariba MLA singso state amadi center na lengak pariba party gi leader ni Masida center na kari karamba arotpa agenda laiduna ngasi phawba lan asi loisin handana thamlibano
Manipur thokliba irang loisilani haina lepa leitana kuki refugee sing asina lepa leitana khut tharakpa machi da bom kapsilakpa sophisticated oiba khutlai amadi drone dagi bom thadarakpa haibase India lengakna thajillakhiba army amadi Central Paramilitary Forces asi utup yungbagum yunglaga lairibara asumna hauzik oiriba fibam asida kayam kuina laikhigadoribano haina Tanja asi yausillaklabadi India lengakna Manipur da pamlibasi karino haina sab chana nganga thokpana faragani haibase langsai thaunagi convener Rajiv Khetrina thadorpa cherol asina phongdorakle Forces lan asibu laksim nanaba han lay jaramba masing yanaba state forces amadi Central Armed Personnel Paramilitary Forces sigi matakka ahienba armed forces kaya adilla adugu nasi lan asibu nan nemta handuna laksin duna mai thaki badagi lanjet narakhiba meditation nasisu awaba thuganda Tampaki makam kaya ada relief camp siyang sedang guna masagi mayung da anjin na ba yana ba anjin ba yana ba ngak siyang bagi mahutta buffer zone siyang batuna nak pak tabagi fibam da kandiri more dagi selak ba meditation palian lansin ba mamdri susan puda kundaran ba meditation di yung inkol nasi di put kon Masida Santi Purak Lagani Haina Lauduna Leriba Manipur Lengar Asisu India Lengana Manipur Macet Tanarba Siliba Tawong Asida Pamta Handuna Tiamaga Tamkrabra Ibc Simeta Bamunde Manipur da hauzik climate condition asi phalaktaba handak chahida hanjin karak hana ising isau thoktuna Langi chaiting phangbata natana ising isauna yung kaya amang ata thon gibana kham thengna Manipur da su awaba nanglibani tanja asida arambai tengol unit kuntare chamro ga environmental activist Manikanta Mutunga khusam naraduna naren kon paringi Chandra Nadi paringda u chara chama hena thakre ningsing bayai environment activist Manikanta Mutum chahi nipan hena environment kannaba kathok pagaloina na u pambi lesing ani gi mathakta Thakiba amadi tongan ba environment ki mahairoi singa awareness piduna Manipur da green revolution laknaba hotnabani National Highway 29 ferry mada thokiba tamthiraba landslide na maram oraga miyoi kaya asi ana yaukre ngarang numidang pung 13 adwaida akanba nong na maram oraga Nagaland gi ferry ma hariba mafam aduda thokiba thaudokta hauzik phawbada asiba haksang taret phangba ngamkhre makha tana thiba humagi thabak sathari haire landslide na maram oraga National Highway 29 Kohima dagi Dimapur phawna ballambi tatkre matam khrati chathok chasin yararoi haina pawgi source amana haire Kuki militant singna drone dagi bom thadaduna landarak pakaloinana yum amadi gari mai tharambadagi hauzik kautrukta lairiba relief camp amadi khun ngakliba singda wangjing tentha SC gi karem bikhoktagi social worker Khetri Mayum Priyo Bartana chana thaknaba potlam sing mating pangkre kautruk makha community hall la labor relief camp amadi chana thaknaba pochai sing leslaktre mating khara pangbiu haiba ama social media da thengnabadagi mafam aduda hak thengnana chatuna chana thaknaba angamba khara mateng panglubani haire
Manipur Police Control Room na thadorok cherol amada Manipur gi ching amasung tamda makata na security forces na thiba humagi thabak chathakre haukiba pung kunmari asida National Highway 37 amadi National Highway 2 da lamdam sigi tangai fadana chana thakna ba amadi pochai pusilakba mathang sitna gari humfuga taret amadi chaniga humfutaraga humlo yaroki hairi makata na pochai puba gari chathok sin tawba yanana ba security force na khudong thiningai oiba mafam singda ngak sen bagi thabak paikhat kre hairi Manipur gi ching amasung tamda punna checkpoint chamaga ahum hangdoktuna achat awok sing sek tawbada chingnaba miyoi chaniga tarani thoi fagatuna wahang pahong chathaki hairi Indian Army gi achau asang khara pukhau laifam lampakta helicopter anida laktuna 28 AR gi camp da chatkre source amagi matung inna Assam Rifles ki DG anauba sinbagi lakpani hairi lakpa aduda IG amadi DG punna helicopter anida lakhi Imphal East ke red zone oriba mafam singda peace laknaba amadi mafam aduda tariba AR gi camp singda chatuna wari sanagani haina paugi source amana hairi Aroibada Maroiba Pau Jiribang Begra Jak Jiribang Begra Jakuradur Kaithel da Laiba Maitay Yum Amangasi Ahing May Tharamle Aadhaar card update taunaba sarkarna khangalakli amade security force na kangpokpi gi tongan mamafam dagi khutlai kya fagat pangamkre Haujiki oina Mami TV na sandok chaba Manipuri pau lo sinjare makhataba pau gi damak miyeng taduna leibiyo